ꯂꯩꯗꯤ ꯂꯩꯕꯤꯔꯕꯣ? ꯌꯨꯝ ꯃꯩꯗ ꯃꯦ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯇꯤꯟꯀꯨꯀꯤ ꯅꯥꯔꯀꯣꯇꯦꯔꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯊꯥ 10 ꯐꯥꯖꯔꯛꯇꯦ ꯀꯩꯁꯨ ꯂꯦꯞꯇꯅ ꯍꯟꯕ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯁꯤꯗ ꯀꯔꯤꯁꯨ ꯑꯩꯈꯣꯏ ꯊꯑꯣꯏꯕ ꯑꯣꯏꯗꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯋꯥꯁꯨ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯩꯇꯥ ꯇꯥꯗꯕ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯑꯩꯈꯣꯏ ꯎꯗꯨꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 19ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯅꯤꯄꯨꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯍꯧꯒꯗꯧꯔꯦ ꯋꯤꯟꯇꯔꯒꯤ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯇꯥꯡ 19ꯗ ꯑꯩꯈꯣꯏ ꯁꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯇꯥꯡ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯂꯥꯛꯂꯤꯕ ꯇꯥꯡ 19ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 13 to 12 AM ꯑꯩꯈꯣই ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯈꯨꯗꯤꯡꯃꯛꯇ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯃꯤꯄꯨꯝ ꯐꯝꯕꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯣꯔꯣꯒꯥꯟ ꯈꯔ ꯂꯣꯏꯔꯛꯄꯗ ꯄꯤꯖꯒꯅꯤ ꯍꯥꯏꯔꯤꯕ ꯁꯣꯔꯣꯒꯥꯟ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯂꯥꯎꯕꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩꯊꯦꯜ ꯐꯝꯕꯤꯔꯤꯕ ꯏꯃꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯑꯁꯤ ꯊꯝꯖꯔꯤ ꯃꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯕ ꯐꯤꯖꯣꯜꯁꯤ ꯁꯦꯠꯇꯨꯅ ꯑꯅꯧꯕ ꯑꯑꯣꯟꯕ ꯑꯃ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯅꯅꯕ ꯑꯈꯟꯅꯕ ꯐꯤꯖꯣꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯝꯗꯨꯅ ꯁꯦꯠꯇ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯑꯣꯟꯕ ꯑꯃ ꯄꯥꯝꯖꯕꯗꯒꯤ ꯑꯅꯧꯕ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯃꯩꯔꯥꯒꯤ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ